इमोइनु चैनल की माइकैदगी मयाम पुम्नमक्पु थोइबी कैसामना तरामना ओक्सरी कुम असिगी निंगोल चाकौबना लाकपदा कांगलाई असिगी निंगोल ओइबी सिंगमदी मबुंग मोपासिंगी मरीदा हेन्ना अचेकपा तंगदु लैताबा इरमदम अमा ओइरसनु हाइदना चैनल असिगी माइकैदगिसु याइफा पाउजेल पिजरी हैप्पी निंगोल चाकौपा मयामगी मफमदा वारी असि हौजिङै मंगोइनना करिगुम वाफम खरदंग थमसगे मदुदी वारी असि आइना यामना हैरे हाइदना इजबा नचदे सुमनो वारी खरा पारगा नरेटर ओइना लेजबनी अदुबु इबसिसु खरा मखै पामजरुबना शॉर्ट स्टोरी असि मतंग अैखोइगी इमोइनु चैनल की खुथांगदा मयामदा खुदोल तमसगे अदुगा वारी असि वखलना सगतचदुना इजबनी कनागुंबी सिंगा मरी लैनरंब थोक्लबदी मदु कोइंसिडेंस नि हाइना खनबियो हौसिक मयामदा खुदोल तमसगे ऐ इसामगना इजबा इसामगना पासगदौरिबा शॉर्ट स्टोरी मथंगी साकौबा नंगनबा अयुक येंदा अंगनबदुदा सनालैमगी ममा संगबानबिदो कैथेल चटनबा लोइसिनबा लाक्नरी मसानुपीना तुमलिबा कादुदा संगलक्लगा हाइरई ऐ तारबा सना ऐ गरी लाक्पना हालनी थोगे होरेन ऐना हंजिलक्पा नंगलगना नंगे ngasi hapta tabaniko upugi phane aron bahap paringdo adudanya paisa yapsilaga thamlambani ai tarabo horen mi laknaraga imagi sarukneyu putoklaga piyu aduga a upu mathakta aina thambase sangkhrado putoklaga piyu moida as taurani noi hapta gi ozani na malakpaduna aingana phone pang tongdam taurani aduga noi longminariba mayam du tawgiti haideba hai अखोद पुनफम ओइबगिनिने कैदौगे दुबो लाइ लाक्ते अदुदा हाइना दुका खुंबदुबो याम वाब्रदुबो अनिरक्त गाइरबनी अदु लोइसिलगा चाकौ ममांगसिदने अममुक लौदौरिबनी चाकौबो नंगनबा अस यारे चरा हेंखै वाबसु नते हप्ता लौबसे हाइनबि सुं ओइ मीगी सेलगा लौदबिदा इंगने सिं लैबसे हाइनदब्रा खंगदेबा लौदा यादे हारगना अखोइदगा पुनबिरनु हप्ता खुदिंगी खनाबगा लौनबगा अमा लाक्ट्रेगा अमा लोट्रेगा तानिंगदबा नाइदि ओ नंगना दुदु वाबियु हाइदे नबु येकप्रदुबो है यारे हौगलो थेगे ऐनिया थोंगालदा गारी खोंगै ऐ थोएको थोंगालोमदगी गारी हॉर्न मखोल ताबदुदा संगबानाबिदो होबी सत्ख्रे मागे पोसै सिंगदु पुदुना हौजिक्तदा सनालै मदो वखल वारिबने हाइदना ममाइगा सुक्लै हिपलंबदगी हौगलै मखोंग यान्थदुना हाइफेट फमलगा मोन नाकंदगी फोन दो तबना लौखत्तुना पुंग येंगी अदुगा लुखुमदा लैरिबा स्विच बॉक्स दुदा हानना थिंदुना लैरिबा चार्जर दुगी मरीदो लामदुना फोन दु चार्ज तौसिले अदुगा टेबल दुदा थमलगा कादुदगी थोक्रे ngayak लैरगा नुपी खरा लाक्तुना युमदु कोइलांग लांग लरे हप्ता की पैसा हुनगतनाबुगी लांगनरिबनी नुपी अमना मपानदगी कौरई सना वो सना अखोइन हेक तौबसी सांग याउब खाउ मसादो अमता पुथोराओ सना लैमा खाउ मसादो पाइरगा पपान थोक्लक्तुना नुपीदुदा पी नुपीदुन हाइरई नोइ मागी पैसादी सिनरमब्रो होइने सिनरमी पुथोरके हाइरगा इमुंगदे संगलई तांजादुदा कादा लेहौबा मागी फोनदो रिंग खिंगलक्पदुदा प्रब्रब संगसिलई नंबरदो उबदा ममाई सुई हाइनिंगदना कॉलदो पाइखतली हेलो हेलो इने मीसुना पुल्लब्रो ऐ लाबनिको मतम हेलदी फाइन लौनिको ऐ इने नते पैसा नुपीने अखोइ मादी पैसा पिरमगा कैथेल थोक्रे मी खरदी लाहौवे मोइदा पाइहेलो हाइब्रा ये नंबर से इने संगबानबी हाइना सेव तौबस्ते तौरिनी यारे यारे फोन पिरुद्रसु ऐ दुम लागे अदो नंबर सेव से सेमदोक्लगेको इनेगी मसा नुपी हाइना सना लैमा खुमदे मसिन पोमथोरप तौना लै नाकोंगदगी फोन दो थांगथरक्लगा फमुंग मसीदुदा फमलगा फोन दो नाकंदा थम्मी अदुगा वाखलदा खल्ली खाइदना कसु तौरी इपक्ति पक्तना सोर असांग बमु होंदोक्लगा फोन दो मुक थांगतुना येंगी फेसबुक की नोटिफिकेशन अमा लैरंबदुदा संगलुई ngayakti scroll tawduna sum yengi aduga bag amuk halli story ma nongna thamlakli baduda phat changduna yengi yum semjinbagi video matek amani thamlakli badu caption dana tek tawduna loidi luisilakle sanalai ma prap bag halli aduga phone do lock tawsilaga thamkhre mamit su pirang ihaurai
ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯂꯩꯔꯤꯕꯗꯣ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤ ꯈꯛ ꯇꯤꯟꯅꯔꯝꯕꯗꯨꯁꯨ ꯃꯌꯨꯝ ꯉꯂꯞ ꯄꯥꯟꯅꯈꯤꯕꯅ ꯃꯥꯒꯤ ꯋꯥꯀꯠꯐꯝꯁꯤ ꯏꯔꯩ ꯂꯩꯇꯕꯅꯤ꯫ ꯄꯪꯂꯤ ꯂꯤꯕꯗꯤ ꯅꯠꯇ꯭ꯔꯤ ꯆꯍꯤ 12, 14 ꯁꯨꯔꯝꯈꯤꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯃꯪꯗꯨꯅ ꯂꯩꯔꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯑꯃꯪꯕ ꯋꯥꯈꯜꯗꯨ ꯊꯨꯒꯥꯏꯔꯛꯏ꯫ ꯁꯅꯥ, ꯅꯪꯕꯨ ꯐꯅꯗꯤ ꯀꯨꯏꯔꯦ, ꯑꯣꯖꯥ ꯂꯥꯛꯄꯅ ꯍꯥꯜꯂꯦ꯫ ꯅꯃꯥꯒꯤ ꯄꯩꯁꯥ ꯁꯔꯨꯛꯇꯨ ꯄꯨꯊꯣꯔꯛꯎꯅꯦ꯫ ꯁꯅꯥ ꯂꯩꯃꯩ ꯈꯪꯉꯤ ꯃꯄꯤꯗꯨ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯈꯞꯇꯨꯅ ꯇꯥꯍꯟꯈ꯭ꯔꯒ ꯃꯈꯨꯠꯇꯨꯅ ꯂꯣꯏꯅ ꯅꯥꯟꯊꯣꯛꯏ, ꯀꯔꯤꯝ ꯇꯧꯗꯕ ꯁꯥꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯈꯪꯍꯣꯟ ꯍꯣꯟꯗꯣꯛꯇꯨꯅ ꯃꯃꯥꯒꯤ ꯄꯩꯁꯥ ꯊꯝꯐꯝꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯔꯒ ꯃꯥꯡꯒꯣꯜꯗꯨ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯄꯩꯁꯥꯗꯨ ꯄꯤꯔꯛꯏ꯫ ꯏꯅꯦ, ꯁꯤ꯫ ꯅꯨꯄꯤꯗꯨꯅ ꯄꯩꯁꯥꯗꯨ ꯂꯧꯏ꯫ ꯐꯝꯂꯝꯂꯤꯕ ꯅꯨꯄꯥꯗꯨ ꯁꯅꯥ ꯂꯩꯃꯗ ꯐꯠ ꯌꯦꯡꯏ꯫ ꯃꯁꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ, ꯀꯔꯤꯝꯇꯗꯤ ꯍꯥꯏꯔꯛꯇꯦ꯫ ꯅꯨꯄꯤꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯏꯅꯦ ꯏꯕꯦ ꯋꯥꯠꯂꯤꯀꯣ, ꯄꯨꯡ ꯍꯦꯜꯂꯦ꯫ ꯅꯣꯏ ꯃꯌꯥꯝ ꯈꯥꯏꯒꯠꯅꯒꯦꯔꯥ ꯀꯩꯗꯧꯔꯤꯒꯦ ꯄꯤꯅꯔꯣ꯫ ꯑꯩꯗꯤ ꯆꯣꯟꯊꯔ ꯂꯩꯕ ꯌꯥꯔꯣꯏ, ꯑꯇꯣꯞꯄ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯆꯠꯈꯤꯗꯧ ꯋꯥꯠꯂꯤ꯫ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯕꯤꯌꯥꯏꯗꯣ ꯃꯈ꯭ꯌꯥꯠꯇꯣ ꯑꯝꯇꯪꯗꯤ ꯁꯦꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥ꯫ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯂꯩꯇ ꯂꯥꯏꯔ ꯃꯁꯦꯜ ꯉꯥꯛꯇꯅꯤ꯫ ꯏꯁꯥꯒꯤ ꯍꯨꯟꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯃꯥꯒꯤ ꯁꯨꯝ ꯐꯨꯒꯠ ꯂꯩꯔꯗꯤ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯇꯥꯎꯅꯔꯒ ꯆꯠꯂꯨꯁꯤꯕ꯫ ꯑꯣ, ꯑꯗꯨꯅꯅꯦ ꯅꯣꯏ ꯀꯣꯟꯅ ꯉꯥꯡꯅꯍꯧꯔꯣ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯄꯩꯁꯥꯗꯨ ꯁꯨꯅ ꯄꯤꯈꯠꯂꯣ, ꯑꯩ ꯊꯦꯡꯉꯤ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯃꯥꯒꯤ ꯑꯌꯥꯎ ꯄꯨꯊꯣꯛꯅꯗꯨꯅ ꯑꯋꯥꯠꯄ ꯑꯃꯗꯨꯒꯤ ꯁꯨꯅꯕ ꯄꯤꯈꯠꯂꯛꯏ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯆꯠꯂꯁꯤ꯫ ꯃꯥ ꯉꯁꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯍꯦꯛꯇ ꯊꯥꯡꯒꯗꯕꯅꯤ꯫ ꯃꯥ ꯁꯨꯝ ꯌꯥꯏꯅ ꯂꯥꯏꯊꯣꯛꯄ ꯑꯃ ꯌꯥꯎꯔꯦꯕ ꯃꯥ꯫ ꯑꯣꯖꯥ, ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦ꯫ ꯏꯆꯦ ꯕꯤꯌꯥꯏꯗꯣ ꯑꯝꯇ ꯃꯈ꯭ꯌꯥꯠ ꯁꯦꯠꯂꯨꯒꯦ꯫ ꯍꯣꯏ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯉꯥꯡꯅꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯄꯩꯁꯥꯁꯤꯡꯗꯨ ꯃꯆꯥ ꯈꯥꯏꯅ ꯇꯧꯗꯅ ꯔꯕꯔ ꯑꯃꯅ ꯐꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯝꯂꯤꯕ ꯆꯦ ꯆꯥꯡꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯈꯥꯎ ꯃꯆꯥꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯊꯧ ꯂꯣꯏꯔꯕꯅꯤꯅ ꯆꯠꯅꯕ ꯍꯧꯒꯠꯂꯛꯏ꯫ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯏ꯫ ꯍꯦꯛ ꯀꯧꯕꯁꯨ ꯈꯧꯇꯛ ꯆꯥꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯇꯣꯝꯇ ꯂꯩꯈꯤꯕꯗꯨꯁꯨ ꯈꯪꯏ, ꯑꯗꯨꯅ ꯀꯨꯏꯅ ꯄꯟꯊꯅ ꯂꯩꯕꯁꯨ ꯐꯖꯗꯦ ꯈꯜꯂꯤ꯫ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯂꯨꯈꯝ ꯋꯥꯏꯗ ꯅꯥꯜꯂꯤ꯫ ꯑꯃꯨꯛ ꯊꯣꯡꯖꯤꯜ ꯃꯌꯥꯗꯨꯗ ꯁꯦꯞꯊꯔꯞ ꯇꯧꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯂꯩꯃꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯏ, ꯈꯪꯃꯤꯟꯅꯩ꯫ ꯈꯪꯕꯨ ꯈꯪꯉꯤꯍꯦ꯫ ꯅꯨꯄꯤꯗꯨꯗꯤ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯉꯁꯥꯏꯒꯤ ꯆꯦ ꯆꯥꯡꯗꯨ ꯅꯨꯄꯤꯗꯨꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤ ꯊꯝꯖꯤꯜꯂꯨ, ꯆꯠꯂꯒꯦ ꯑꯩꯁꯨ꯫ ꯁꯅꯥ ꯂꯩꯃ ꯋꯥ ꯉꯥꯡꯗꯦ, ꯄꯤꯔꯛꯂꯤꯕꯗꯨ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯑꯣꯡꯗꯤ ꯏꯃꯥꯟ ꯃꯥꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯁ꯭ꯇꯦꯇꯁꯇꯒ ꯌꯥꯝ ꯁꯦꯠ ꯑꯣꯏꯕꯗꯨꯗꯩꯗꯤ ꯏꯅꯦ ꯁꯪꯕꯥꯅꯕꯤꯁꯦ ꯏꯔꯥꯡ ꯇꯧꯏꯗꯥꯅ ꯈꯜꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯦ꯫ ꯁꯅꯥ ꯂꯩꯃꯁꯨ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯏ, ꯑꯗꯨꯒ ꯃꯤꯠꯐꯝ ꯍꯣꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯟꯃꯨꯛ ꯅꯣꯏꯒꯤ ꯀꯩꯅꯣꯝꯃꯒꯤ ꯐꯣꯇꯣꯔ ꯀꯩꯅꯣꯝꯃ ꯊꯥꯕꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯀꯤꯄꯦꯗ ꯑꯣꯏꯕꯒꯤ ꯑꯩꯉꯣꯟꯗ ꯅꯝꯕꯔꯁꯦ ꯍꯥꯞꯄꯒ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯁꯦꯚ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯅꯅꯦ꯫ ꯍꯣꯏꯅꯦ, ꯑꯩꯅ ꯏꯅꯦꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈꯤꯕꯅꯦꯕ꯫ ꯑꯗꯨꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯥꯖꯤꯜꯂꯛꯄꯗꯨꯗ ꯏꯅꯦ ꯁꯪꯕꯥꯅꯕꯤꯒꯤ ꯋꯥꯆꯞ ꯄꯥꯏꯕ ꯅꯝꯕꯔ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯑꯗꯨꯝ ꯁꯦꯚ ꯇꯧꯈꯤꯕꯅꯤ꯫ ꯐꯔꯦ, ꯆꯪꯉꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯑꯗꯣ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯁꯦꯠ ꯀꯌꯥꯝ ꯑꯣꯏꯔꯛꯀꯅꯨꯀꯣ, ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯂꯒ ꯅꯨꯄꯥꯗꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯒ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯕꯨꯂꯦꯠꯇꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯍꯧꯔꯒ ꯀꯩ ꯋꯥꯈꯜꯗꯩꯅꯣ ꯃꯥꯁꯨ ꯃꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯧꯔꯝꯃꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯍꯥꯏꯐꯦꯠ ꯏꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯅꯔꯒ ꯐꯃꯨꯡꯗ ꯆꯪꯅꯕ ꯃꯇꯥꯡꯗꯨꯅꯤ꯫ ꯁꯅꯥ ꯂꯩꯃ ꯈꯥꯗ ꯑꯃꯨꯛ ꯁꯦꯞ, ꯋꯥꯡꯗ ꯑꯃꯨꯛ ꯁꯦꯞ, ꯇꯨꯝꯕ ꯌꯥꯗ ꯐꯅ ꯀꯨꯏꯅ ꯂꯩ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯆꯍꯤ 2 ꯍꯦꯟꯅ ꯂꯣꯏꯅꯔꯛꯂꯒ ꯃꯆꯤꯟ ꯊꯤꯕ, ꯃꯤꯅꯝꯕ, ꯑꯗꯨꯒ ꯅꯨꯄꯤꯒ ꯆꯦꯟꯈꯤꯗꯅ꯫ ꯑꯁ, ꯃꯋꯥ ꯂꯧꯗꯦꯗ, ꯅꯨꯄꯥꯕꯨ ꯃꯇꯣꯝꯇꯔꯣ? ꯑꯁꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ, ꯃꯥ ꯊꯃꯣꯏꯗꯨꯗ ꯇꯁꯦꯡꯅ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯥ ꯌꯥꯝ ꯋꯥꯔꯦ꯫ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯣꯡꯗꯝꯕꯗꯨ ꯊꯥ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯆꯦꯟꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯌꯨꯝꯀꯩ ꯁꯦꯝꯖꯤꯟ ꯈꯣꯠꯆꯤꯟ ꯇꯧꯕꯒꯤ ꯊꯥꯒꯠꯂꯛꯄꯗꯨꯅꯤ ꯃꯥꯅ ꯉꯁꯥꯏ ꯎꯔꯨꯔꯤꯕꯗꯨ꯫ ꯋꯥꯈꯜꯗꯨꯗꯗꯤ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕꯁꯦ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯊꯃꯣꯏꯗꯨꯗꯤ ꯃꯥ ꯇꯁꯦꯡꯅ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯣꯟꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯋꯥꯆꯞꯇ ꯄ꯭ꯔꯞ ꯆꯪꯏ, ꯑꯗꯨꯒ ꯁ꯭ꯇꯦꯇꯁꯇ ꯋꯥꯍꯩ ꯑꯃꯅꯤ ꯇꯥꯏꯞ ꯇꯧꯗꯨꯅ ꯐꯠ ꯊꯥꯒꯠꯂꯤ꯫ ꯃꯋꯥ ꯂꯧꯗꯦꯗ, ꯃꯇꯣꯝꯇꯔꯣ? ꯃꯥꯒꯨꯝꯕꯒꯤ ꯃꯕꯦꯝꯃꯩꯅ ꯀꯞꯄꯤꯒꯗ꯭ꯔꯣ? ꯐꯠ
ꯊꯥꯒꯠꯂꯒ ꯕꯦꯛ ꯕ꯭ꯔꯕ ꯍꯜꯂꯒ ꯐꯣꯟꯗꯣ ꯊꯝꯈꯤꯒꯦ ꯇꯧꯕꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯐꯠ ꯌꯦꯡꯉꯤ ꯁ꯭ꯇꯦꯇꯁꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯅꯤ ꯆꯪꯗꯨꯅ ꯄꯥꯏ ꯑꯩꯅ ꯈꯜꯂꯦꯕ ꯁꯦꯠ ꯑꯣꯏꯌꯦꯅ ꯋꯥꯍꯩꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥꯅꯣꯕ ꯀꯥꯏꯅꯕꯒꯤ ꯌꯥꯝ ꯃꯥꯟꯕꯗꯣ ꯃꯦꯁꯦꯖꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯗ꯭ꯔꯤꯉꯩ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯊꯧ ꯌꯥꯝ ꯂꯩꯇꯦꯅ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯍꯞꯇꯥꯒꯤ ꯑꯣꯖꯥꯁꯦ ꯃꯤꯒꯤ ꯁ꯭ꯇꯦꯇꯁ ꯊꯝꯃꯛꯄ ꯉꯥꯏ ꯂꯩꯔꯕ ꯀꯩꯅꯣ ꯊꯝꯈꯤꯕꯒ ꯔꯤꯄ꯭ꯂꯥꯏꯒ ꯄꯤꯔꯛꯏ ꯈꯟꯅ ꯈꯟꯅ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯄꯤ ꯃꯤꯒꯤ ꯁ꯭ꯇꯦꯇꯁ ꯊꯝꯃꯛꯄ ꯉꯥꯏ ꯂꯩꯔꯕ ꯀꯩꯅꯣ ꯊꯥꯈꯤꯕꯒ ꯁꯤꯟ ꯇꯧꯏ ꯄ꯭ꯔꯞ ꯇꯥꯏꯞ ꯇꯧꯔꯒ ꯔꯤꯄ꯭ꯂꯥꯏ ꯁꯠꯄꯤꯔꯛꯏ ꯇꯨꯝꯕ ꯆꯪꯉꯕꯅꯤ ꯑꯗ ꯐꯃꯨꯡ ꯍꯦꯛ ꯆꯪꯕꯒꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯃꯌꯥꯝꯒꯤ ꯁ꯭ꯇꯦꯇꯁ ꯌꯦꯡꯕ ꯂꯣꯏꯔꯛꯄꯗ ꯅꯪꯒꯤ ꯁ꯭ꯇꯦꯇꯁꯇꯣ ꯖꯁ ꯅꯥꯎꯗ ꯐꯠ ꯂꯥꯛꯄꯗꯨꯗ ꯌꯦꯡꯉꯨꯕꯅꯤ ꯏꯕꯦꯝꯃ ꯁꯅꯥꯂꯩꯃꯁꯨ ꯑꯗꯨꯝ ꯍꯜꯂꯤ ꯍꯣꯏ ꯌꯥꯔꯦ ꯇꯨꯝꯃꯣ ꯑꯗꯨꯗꯤ ꯁꯦꯠ ꯉꯥꯛꯇ ꯑꯣꯏꯒꯦ ꯇꯧꯕꯁꯦ ꯌꯥꯝ ꯌꯦꯠꯂꯤ ꯅꯨꯄꯤꯗꯨꯒꯤ ꯃꯦꯁꯦꯖꯇꯨ ꯎꯔꯒ ꯅꯨꯄꯥꯗꯣ ꯅꯣꯛꯏ ꯑꯃꯨꯛꯁꯨ ꯍꯜꯂꯛꯏ ꯁꯦꯠ ꯑꯣꯏꯕꯗ ꯌꯦꯠꯂꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯁꯦꯠ ꯑꯣꯏꯐꯝ ꯈꯪꯗꯦ ꯅꯣꯛꯍꯜꯂꯤꯁꯤꯔꯕ ꯑꯩꯁ ꯑꯩꯒꯤ ꯃꯦꯁꯦꯖ ꯃꯆꯥ ꯑꯃꯅꯤ ꯁꯤꯗ ꯁꯦꯠ ꯑꯣꯏꯕ ꯀꯥꯎꯔꯒ ꯅꯣꯛꯍꯟꯕ ꯉꯝꯃꯗꯤ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯟꯒꯠꯂꯛꯏꯀꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯁꯅꯥꯂꯩꯃꯁꯨ ꯃꯦꯁꯦꯖꯇꯨ ꯎꯔꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤ ꯃꯦꯁꯦꯖ ꯑꯃ ꯄ꯭ꯔꯞ ꯇꯥꯏꯞ ꯇꯧꯔꯒ ꯔꯤꯄ꯭ꯂꯥꯏ ꯁꯠꯄꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯄꯩꯁꯥ ꯈꯣꯝꯕ ꯀꯣꯏꯆꯠ ꯆꯠꯂꯤ ꯅꯨꯃꯤꯗꯥꯡꯁꯨ ꯊꯦꯡꯅ ꯇꯨꯝꯃꯗꯤ ꯆꯥꯎꯕꯒ ꯍꯦꯜꯂꯔꯣꯏ ꯇꯨꯝꯃꯨꯔꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯦꯁꯦꯖꯇꯨꯃ ꯊꯥꯔꯝꯂꯒ ꯁꯅꯥꯂꯩꯃ ꯕꯦꯛ ꯍꯟꯗꯨꯅ ꯅꯦꯠ ꯑꯣꯐ ꯇꯧꯁꯤꯟꯈ꯭ꯔꯒ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯅꯥꯀꯜ ꯑꯃꯗ ꯆꯦꯞꯄꯒ ꯋꯥꯈꯜ ꯈꯜꯂꯤ ꯍꯦꯔꯥ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯆꯦꯟꯈ꯭ꯔꯒ ꯑꯩ ꯀꯥꯎ ꯉꯝꯃꯒ ꯃꯕꯦꯝꯃꯩꯅ ꯁꯨꯝ ꯃꯥꯒꯤꯗꯃꯛ ꯃꯇꯝ ꯃꯥꯡꯍꯟꯒꯗ꯭ꯔꯣ ꯀꯩꯗꯧꯖꯔꯨꯗꯣꯏꯅꯣ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯌꯥꯝ ꯃꯦꯆꯤꯌꯣꯔ ꯇꯥꯅ ꯐ꯭ꯂꯠ ꯇꯧꯔꯛꯄ ꯅꯨꯄꯥꯗꯨꯒꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯛꯏ ꯑꯃꯨꯛ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯈꯜꯂꯤ ꯀꯩꯅꯣ ꯃꯣꯏ ꯍꯞꯇꯥꯒꯤ ꯑꯣꯖꯥꯁꯤꯃꯨꯛ ꯎꯔꯛꯏꯁꯤꯅ ꯑꯁ ꯖꯥꯠ ꯖꯥꯠ ꯉꯥꯛꯇꯦ ꯇꯧꯔꯤꯗ ꯄꯨꯟꯁꯤꯅꯦꯅ ꯑꯁꯨꯝ ꯈꯟꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯇꯨꯝꯊꯥꯅꯕ ꯍꯥꯏꯗꯅ ꯊꯦꯝꯕ ꯂꯥꯛꯅꯩ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯁꯅꯥꯂꯩꯃꯗ ꯏꯇꯠ ꯇꯠꯇꯅ ꯋꯥꯡꯂꯦꯟꯕꯗꯨ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯔꯛꯏ ꯃꯥꯁꯨ ꯑꯗꯨꯝ ꯍꯜꯂꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥꯗꯤ ꯍꯥꯏꯗꯦ ꯐ꯭ꯂꯔꯠ ꯇꯧꯒꯨꯝ ꯀꯔꯤꯒꯨꯝ ꯁꯨꯝ ꯇꯧꯏ ꯁꯅꯥꯂꯩꯃꯁꯨ ꯃꯥꯒ ꯃꯦꯁꯦꯖ ꯊꯥꯅꯔꯒ ꯐꯥꯒꯤ ꯖꯣꯒꯥꯏ ꯁꯨꯝ ꯇꯧꯕꯗꯨꯗ ꯑꯋꯥꯕ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯕꯒꯨꯝ ꯇꯧꯏ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯃꯔꯛꯇ ꯀꯣꯜꯗ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯎꯏ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯅꯥꯂꯩꯃꯗꯨ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯁꯨꯝ ꯏꯔꯩ ꯂꯩꯇꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒꯨꯝ ꯀꯔꯤꯒꯨꯝ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯑꯃꯨꯛ ꯋꯥꯍꯩ ꯑꯃꯅꯤ ꯏꯔꯒ ꯊꯝꯒꯠꯂꯛꯏ ꯈꯣꯏꯗꯧ ꯍꯦꯛ ꯁꯥꯎꯒꯠꯂꯛꯇꯅ ꯌꯨꯝ ꯊꯣꯛꯑꯦꯛ ꯄꯥꯟꯊꯣꯛꯄ ꯌꯦꯡꯅꯤꯡꯗꯕꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁ꯭ꯇꯦꯇꯁꯇꯨꯃ ꯊꯝꯈ꯭ꯔꯒ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯋꯥꯡꯂꯦꯝꯕꯅ ꯋꯥꯆꯞꯇ ꯆꯪꯂꯛꯄꯗ 4 minutes agoꯗ ꯁꯅꯥꯂꯩꯃꯒꯤ ꯁ꯭ꯇꯦꯇꯁ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ ꯎꯏ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯔꯤꯄ꯭ꯂꯥꯏꯗꯤ ꯄꯤꯔꯝꯗꯦ ꯋꯥꯆꯞꯇꯒꯤ ꯊꯣꯛꯂꯒ ꯀꯣꯜ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ ꯁꯅꯥꯂꯩꯃꯁꯨ ꯀꯣꯜ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯌꯦꯡꯉꯤ ꯋꯥꯡꯂꯦꯝꯕꯅꯤ ꯀꯩꯁꯨ ꯈꯟꯗ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯒ ꯅꯥꯀꯣꯡꯗ ꯊꯝꯃꯤ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯋꯦꯕ ꯍꯥ ꯃꯤꯠ ꯅꯥꯏ ꯍꯥꯏꯔꯕ ꯑꯥꯏ ꯗ꯭ꯔꯣꯞ ꯑꯃ ꯂꯩꯔꯒ ꯊꯤꯜꯂꯛꯄꯅ ꯐꯗꯣꯏ ꯖꯥꯠꯂꯣ ꯑꯁ ꯀꯔꯟ ꯉꯥꯡꯅ ꯇꯥꯅꯤꯡꯗꯦ ꯑꯩ ꯏꯁꯥꯁꯦ ꯃꯨꯠ ꯑꯣꯞꯇꯅ ꯂꯩꯔꯤꯁꯦ ꯍꯣꯏꯅꯦ ꯑꯔꯣꯏꯕꯤꯗꯅꯦ ꯑꯣꯐ ꯑꯣꯏꯔꯝꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯌꯨꯝ ꯄꯥꯅꯤꯡꯕꯒꯤ ꯁ꯭ꯇꯦꯖꯇꯅꯦꯕ ꯂꯩꯔꯤꯁꯦ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯗ ꯅꯇꯣꯝꯗ ꯁꯨꯝ ꯄ꯭ꯔꯣꯛ ꯆꯥꯛ ꯂꯩꯗꯣ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯕ ꯌꯥꯎꯒꯦꯕ ꯁꯅꯥꯂꯩꯃ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯋꯥꯡꯂꯦꯝꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯃꯤ ꯈꯅꯥꯎ ꯇꯦꯡꯀꯜ ꯇꯠꯈ꯭ꯔꯕꯣ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯁꯅꯥꯂꯩꯃ ꯇꯞꯂꯞꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯗꯣ ꯍꯟꯗꯛ ꯂꯨꯍꯣꯡꯈꯤꯕꯅꯤ ꯊꯥ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒ ꯆꯍꯤ 2 ꯈꯪꯅꯔꯝꯃꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯥꯅ ꯁꯥꯔꯝꯃꯤꯁꯤꯅ ꯑꯗꯨꯒ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯤꯅꯤ ꯃꯥꯅ ꯃꯄꯤ ꯏꯔꯥꯒ ꯆꯦꯜꯂꯛꯏ ꯋꯥꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯁꯤꯅꯤꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯁꯅꯥꯂꯩꯃ ꯀꯩꯁꯨ ꯈꯟꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯉꯁꯥꯏ ꯃꯥꯏ ꯅꯨꯄꯤꯗꯣ ꯒꯥꯔꯤ ꯃꯃꯥꯡꯗꯒ ꯍꯥꯞꯄꯒ ꯆꯥꯛꯀꯧꯕꯒꯤ ꯊꯤꯟꯕ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤꯅꯦꯅ ꯑꯩꯅꯦꯅ ꯐꯖꯩ ꯇꯥꯛꯈꯩꯒ ꯀꯦꯔꯒ ꯈꯪꯗꯦ ꯑꯩꯒꯤꯁꯦ ꯀꯂꯩꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯣꯏ ꯑꯩꯒꯤ ꯏꯊꯧꯕꯨꯗꯤ ꯂꯩꯇꯦ ꯑꯩꯁꯨ ꯈꯪꯉꯦꯕꯀꯣ ꯑꯗ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯅꯪꯅ ꯐꯥꯎꯔꯝꯗꯧꯗꯣ
Nang dada hoisu thengna yaba thengnaраklabani. Is nang dada gai. Haidridi tongoni halibudi. Chahi kya suraga aise. Lirida kaka kauge ko. Handaki April to the 28 complete oikre. 29 jangiri nangdi. O aina hayeng date 28 sida 24 mapung phadoini adagi 25 jangani. Ye adudi hayeng se nangi birthday tarani ko. Advance happy birthday. As birthday barangam ta sangbi wakal se kainam sum tong lei. Hera kaishuna tabada sum khanjilaga lei. Kanasi hayeng birthday ge kaidunum chalaga sapu charusi. Nangi birthday ni na ai leibige. As chaning de somta ngai ko kainom dangi. Ai siam thibraba sonu subiga manbro. Kai wat ki ba yengmada. Ye karim wate hami khongni binangbo. Ke wate haidasu putsu de ko haira loi. Nang nai ningi do ai loi khangi. Angang maza natrabane isu. Ai sikra pikpasida pahamdabagi oiramni khangi. Mahani hundu misi. Matom da khanjin jaraga pangang da ngang mo wahai duda wanglembado makol khasik thokna noi. Karim nai ni noi do. Kai du nu ningi nu khangti. Mushi damna. Era thut lau bu nu pam nu pi ti graga atok yam ning ton pom dong na te. Nu pa yo mu kai do ma daro. Mathangi sakau bu nang na ba nang su kok luhong thok la loi. Aduga moi thongal du la laga na ke tharaga gari maning da hapaga aini sakau bu thindara loi kai. Asigibu wow ni tawi ima ek pe sana laima mamit lak thoi wanglembagi wa duda aduga sat haire e kariba mathangi namituni cha isinga toknaraba matungni ngasidi sangba nabidu hanagum kaithel nganta satte ngasi masanupi sana laimagi pokko numitagi hauraga thaban tarik chapsana tabadugi Laning thau lei marilda ngamzaba khara katchaduna masagi ai phathauza ni jaribani nungthil pung amamuk tasilakpa do haiduda masanupina magi kada loisilingaida changlaklaga hairai haima kadai satke hairiba nangdia aisu kaithel marup hunbo oina pose khrasu leirake haidana kaithel ngi hak yorugi tawbani sana laima loisinpham thokpadum loisina mamagi pakum pirai Isu lay sabi ni kaino, birthday gi aswai phau sum koirugi. Yumda suja ka layrasu bibula susile sum. Adu hoiraga na ne thong sohek lon silam. Aduga mangol ukong tiangi yumlom thangnakpa sarukta khara wanglap na ne yopi masa ma leibani. Adu yenglaga irena thechilam. Aina han halakla su phare ado thengna mamna de hanjilakanu ko. Haina masanupi gi manak nakna sangsilaktuna makha tarai. Sesi, manam nambigi se. Hairaga masanupi bu makut siktuna manam nambiramlaga kadagi thokna amuksu hairami. Aisu thobani nang sunya thengna hanjilakanu ko. Hoi haibani ma. Ngaki matung thonggal maya da leplibi sana laimagi mamangda wanglembagi buletu jab khamlai. Adumna thonggal maya da kuina leibadu Yumlon kairon na bagi mabumong pasing na ukraga pasade khanduna gari maning duda praprap tongkatli. Wanglem basu panthada gari du thau bahawi. Sana laimana pama matong inna karachat laga leipa lampak amagi mayada singju borayon pampot pamdu tamna lakminay. Urum khra langba kongnang dugi makong duda gari du kamlaga mapam saba mayeng duna babani suphamlaga Singju bora lauduna sana laimana singju do totlaga chamina bahawi chana sana wanglem banairai nubi singse nangum angak toradi pakhang leisabi ori kandagi paisa ka phanyam tungsin bayani be miri tang ma cafe restaurant gumbada sase pubiu hai nangna soida singju bora tupa kun trangi sarga nabuk thanjari nem ekoi soida phangba singju bora ti hen balaite Nuigi atang masabot kaido sajaningdi lapsu lapa chatpasu tali jaluraga halakpa thengdoi maling waidi arapa chatpasi hoidi arapa da satlaga halakpa thengdoi saruk soi anakpasida singju lokpa tara bora lupa tara saraga ising tara pibamaga thaaga kantan yum dhanjinmada phayeba natro phagi oi kai oi hairakliba wanglembagi wahai duda
ꯁꯅꯥꯂꯩꯃꯗꯨ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯑꯗꯨꯒ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯇꯨꯃꯤꯟ ꯆꯥꯔꯤ ꯋꯥꯡꯂꯦꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯥꯁꯨ ꯆꯥꯔꯤ ꯉꯔꯥꯡꯒꯤ ꯋꯥꯐꯝꯗꯨꯅ ꯀꯩ ꯈꯟꯅꯁꯤ ꯍꯥꯏꯕꯅꯣ ꯁꯅꯥꯂꯩꯃ ꯆꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯋꯥꯡꯂꯦꯝꯕꯗ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯈꯟꯅ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏ ꯃꯇꯧꯗꯨ ꯈꯪꯕ ꯋꯥꯡꯂꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯃꯊꯪꯒꯤ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯍꯥꯏꯈꯤꯕ ꯋꯥꯗꯨꯕꯨ ꯍꯥꯏꯕꯅꯤꯗ ꯃꯇꯧꯗꯤ ꯏꯃꯥꯟ ꯃꯥꯟꯗꯅ ꯁꯅꯥꯂꯩꯃꯁꯨ ꯈꯨꯝꯂꯛꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯃꯥꯏ ꯇꯧꯏ ꯅꯒꯨꯜ ꯂꯤꯒꯨꯜ ꯈꯪꯅꯕꯁꯨ ꯅꯠꯇꯅ ꯍꯦꯛꯇ ꯍꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯨꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯦꯔꯣ ꯑꯩꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯏꯒꯨꯜ ꯈꯪꯗꯦ ꯍꯦꯛꯇ ꯊꯥꯖꯕ ꯌꯥꯗꯦ ꯈꯜꯂꯤꯕ ꯑꯩꯅ ꯅꯪꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯉꯁꯤ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯃꯔꯩ ꯇꯧꯗꯅ ꯅꯁꯥꯅ ꯑꯄꯥꯝꯕ ꯃꯐꯝ ꯇꯥꯛꯂꯒ ꯂꯥꯛꯃꯤꯟꯅꯔꯤꯁꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯈꯟꯗ꯭ꯔꯦꯀꯣ ꯆꯥꯅ ꯆꯥꯅ ꯋꯥꯈꯜꯁꯦ ꯌꯧꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯍꯩꯗꯨꯗꯗꯤ ꯁꯅꯥꯂꯩꯃꯗꯨ ꯍꯥꯏꯔꯞ ꯏꯀꯥꯏꯔꯛꯄꯒꯨꯝ ꯇꯧꯏ ꯈꯖꯥꯏ ꯑꯅꯤꯗꯨ ꯉꯥꯡꯂꯞ ꯇꯧꯏ ꯆꯥꯕꯒ ꯂꯦꯞꯈ꯭ꯔꯦ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯤꯡꯖꯨꯗꯨ ꯃꯈꯨꯠꯇꯨꯅ ꯆꯞꯄ ꯆꯞꯄꯒ ꯕꯤꯔꯤ ꯕꯤꯔꯤ ꯅꯩꯕꯤ ꯁꯥꯟꯅꯔꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯁꯥꯟꯅꯔꯒ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯂꯦꯞꯈꯤꯕꯗꯨꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯁꯨꯍꯣꯡ ꯍꯣꯡꯗꯅ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯛꯄꯅꯤ ꯋꯥꯡꯂꯦꯝꯕꯅ ꯌꯥꯝꯅ ꯂꯦꯝꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯕꯨ ꯍꯥꯟꯅꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯒ ꯐꯠ ꯍꯦꯛ ꯃꯤꯠ ꯆꯥꯟꯅꯔꯨꯏ ꯃꯁꯥꯗꯣ ꯑꯃꯨꯛ ꯏꯈꯪ ꯈꯪꯏ ꯂꯦꯡꯖꯨꯝ ꯑꯅꯤꯒꯗꯣ ꯐꯠꯀ ꯏꯟꯈꯠꯂꯤ ꯃꯤꯠꯐꯝꯗꯣ ꯑꯃꯨꯛ ꯁꯠ ꯍꯣꯡꯏ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯏꯀꯥꯏꯅ ꯅꯣꯛꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯋꯥꯡꯂꯦꯝꯕꯗꯤ ꯅꯨꯄꯤ ꯃꯥꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯕꯒꯨꯝ ꯊꯣꯛꯂꯔꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯏ ꯎꯕꯗ ꯃꯇꯧꯗꯣ ꯑꯁꯨꯝ ꯌꯦꯡꯂꯒ ꯃꯤꯠꯐꯝꯁꯨ ꯍꯣꯡꯅꯤꯡꯗꯦ ꯅꯨꯃꯤꯗꯥꯡꯅꯤ ꯁꯅꯥꯂꯩꯃ ꯑꯁꯨꯝ ꯍꯤꯞꯅ ꯍꯤꯞꯅ ꯋꯥꯈꯜ ꯈꯔ ꯈꯜꯂꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯃꯇꯦꯛ ꯑꯃ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ ꯅꯨꯃꯤꯠꯇꯨ ꯃꯥꯒꯤ ꯕꯔꯊꯗꯦꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯡꯗꯝꯕ ꯂꯥꯛꯄ ꯉꯥꯏꯖꯩ ꯃꯤꯀꯨꯞꯇꯨꯗ ꯅꯣꯡꯗꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯏ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯨꯅ ꯄꯨꯔꯛꯏ ꯑꯇꯥꯡ ꯑꯇꯥꯡꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯅꯥꯂꯩꯃꯅ ꯂꯦꯞꯂꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯍꯦꯄꯤ ꯕꯔꯊꯗꯦ ꯁꯤ ꯀꯩꯒꯤꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯣꯃꯣꯅꯤ ꯁꯤꯒꯤꯁꯤꯅ ꯆꯤꯀꯟ ꯂꯣꯂꯤꯄꯣꯞ ꯕꯥꯔꯕꯦꯀ꯭ꯌꯨ ꯁꯤꯅ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤꯅꯤ ꯌꯨꯝꯗ ꯐꯖꯅ ꯆꯥꯔꯣꯀꯣ ꯁꯤꯅ ꯆꯣꯀ꯭ꯂꯦꯠꯀꯨꯝꯕ ꯑꯊꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯦꯛꯁꯤꯕꯨꯗꯤ 1 kg ꯈꯛꯇꯅꯤ ꯅꯪꯗꯤ ꯅꯇꯣꯝꯇꯅꯤꯅ ꯆꯥꯕꯁꯨ ꯉꯝꯃꯣꯏ ꯏꯃꯥꯁꯨ ꯑꯊꯨꯝ ꯑꯔꯥꯛ ꯄꯥꯝꯗꯕꯗꯨꯗ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯕꯗꯤ ꯄꯩꯁꯥ ꯐꯅꯌꯥꯝ ꯂꯣꯏꯁꯤꯜꯂꯝꯃꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯑꯩꯗꯤ ꯅꯪ ꯈꯛ ꯂꯥꯛꯎ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯑꯩ ꯂꯩꯒꯦ ꯍꯥꯏꯔꯒ ꯀꯦꯛꯁꯤ ꯏꯕꯥꯅꯤ ꯀꯛꯃꯤꯟꯅꯁꯤ ꯈꯨꯟ ꯊꯪꯅꯕꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗꯨꯗ ꯆꯠꯂꯒ ꯁꯤꯡꯖꯨꯁꯨ ꯆꯥꯔꯨꯁꯤ ꯅꯪꯅ ꯂꯩꯔꯛꯏ ꯃꯌꯥꯝꯁꯤꯁꯨ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯨꯁꯤ ꯑꯁ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯋꯥꯏ ꯊꯋꯥꯏꯒꯤ ꯍꯧꯅꯕꯤ ꯂꯝꯄꯥꯛ ꯃꯁꯤꯗ ꯐꯝꯂꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯆꯥꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯌꯦꯡ ꯆꯠꯈꯤꯕꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯅꯔꯤ ꯇꯜꯂꯦꯕ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯩ ꯑꯗꯨ ꯇꯧꯗꯅꯕꯅꯤ ꯑꯩꯅ ꯌꯨꯝꯗ ꯆꯥꯔꯣꯅ ꯂꯩꯔꯛꯏꯗꯣ ꯅꯪꯗꯤ ꯈꯔ ꯂꯥꯞꯅ ꯆꯠꯁꯤꯁꯨ ꯌꯥꯗꯦ ꯑꯇꯥꯡ ꯑꯇꯥꯡꯕ ꯍꯣꯇꯦꯜ ꯂꯩꯔꯤ ꯃꯌꯥꯝꯗꯨꯗ ꯄꯨꯕꯤꯒꯦꯁꯨ ꯌꯥꯗꯦ ꯑꯗꯨꯝ ꯈꯨꯅꯨꯡꯁꯨ ꯂꯩꯔꯒ ꯏꯁ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯍꯜ ꯂꯃꯟ ꯂꯝꯕꯤꯗ ꯆꯠꯅꯔꯒ ꯀꯩꯗꯧꯔꯒꯦ ꯃꯣꯏꯅ ꯎꯕꯗ ꯃꯤꯠ ꯅꯥꯕ ꯊꯕꯛ ꯇꯧꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯃꯣꯏꯁꯨ ꯀꯜꯂꯛꯄꯣꯟꯇꯦ ꯑꯩꯈꯣꯏꯁꯨ ꯆꯍꯤ 18 19ꯒꯤ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨꯁꯨ ꯅꯠꯇ꯭ꯔꯦ ꯀꯩꯅꯣ 12 19 ꯁꯨꯔꯕꯅꯤ ꯅꯪꯁꯨ 15 ꯁꯨꯔꯗꯨꯗꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯇꯧꯔꯤꯒꯦ ꯃꯤ ꯃꯇꯥꯡ ꯆꯥꯔꯦꯅ ꯇꯧꯖꯕꯕꯣ ꯑꯩꯅ ꯋꯥ ꯈꯔ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦ ꯅꯪꯁꯦ ꯌꯥꯔꯤꯁꯦ ꯆꯪꯈ꯭ꯔꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯕꯅꯤ ꯀꯣꯟꯅ ꯋꯥꯔꯤ ꯇꯧꯔꯁꯤ ꯆꯧꯈꯤꯒꯦꯀꯣ ꯁꯅꯥꯂꯩꯃꯅ ꯋꯥ ꯃꯐꯥꯎ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯐꯝꯗꯨꯗꯒꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯅꯥꯂꯩꯃ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ ꯃꯥꯅ ꯄꯥꯝꯖꯕꯅ ꯅꯣꯡꯗꯝꯕꯒ ꯁ꯭ꯋꯥꯏꯐꯥꯎ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯃꯤꯟꯅꯔꯒ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯔꯨꯕ ꯃꯥꯒ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯄꯥꯝꯕꯅꯤ ꯑꯔꯪ ꯑꯔꯥꯛ ꯈꯨꯗꯣꯜ ꯄꯣꯠꯇ ꯃꯤꯇꯥꯕꯤꯕ ꯅꯨꯄꯤ ꯅꯠꯇꯦ ꯈꯨꯅꯨꯡꯁꯨꯏ ꯍꯥꯏꯔꯁꯨ ꯁꯥꯎꯕꯤꯔꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯪꯅ ꯂꯣꯏꯅꯕꯤꯔꯗꯤ ꯃꯥꯃꯨꯛ ꯐꯕꯁꯨ ꯂꯩꯔꯣꯏ ꯅꯣꯡꯗꯝꯕꯒ ꯃꯥꯒꯁꯤ ꯑꯁꯨꯝꯅ ꯃꯔꯛ ꯃꯔꯛꯇ ꯑꯄꯥꯝ ꯃꯥꯟꯅꯗꯕꯒꯤ ꯎꯪꯈꯠꯅꯕ ꯑꯃꯨꯛ ꯑꯃꯨꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯅꯥꯂꯩꯃꯅꯗꯤ ꯆꯥꯟꯅꯗꯕ ꯋꯥꯈꯜꯗꯨ ꯆꯥꯟꯅꯕ ꯉꯝꯅꯅꯕ ꯑꯦꯗꯖꯁ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯕ ꯇꯥꯏꯒ ꯇꯥꯗꯦꯒ ꯐꯅꯦꯛꯇ ꯁꯦꯠꯂꯒ ꯂꯩ ꯁ꯭ꯇꯥꯏꯜ ꯇꯧꯒ ꯃꯥꯅ ꯍꯥꯏꯕ ꯇꯧꯔꯤꯈꯩ ꯍꯔꯥꯎꯒꯦ ꯍꯥꯏꯕ ꯃꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯤ ꯍꯦꯛ ꯈꯪꯕꯤꯗ ꯂꯣꯏꯅꯕꯤꯈꯤꯕꯅꯤ
ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟꯗꯨꯗ ꯃꯪꯂꯝꯕꯗꯨ ꯄꯨꯝꯁꯥꯏ ꯁꯥꯏꯈ꯭ꯔꯦ꯫ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯕꯦꯂꯦꯟꯁ ꯂꯣꯏꯕꯒꯤ ꯀꯝꯄꯅꯤꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯟꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯜꯂꯝꯕꯗꯨ ꯅꯥꯊꯩꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯝꯕꯒꯤ ꯃꯇꯧ ꯋꯥꯉꯥꯡꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯋꯥ ꯍꯥꯏꯗ꯭ꯔꯤꯉꯩ ꯍꯥꯏꯅꯤꯡꯂꯤꯕ ꯀꯔꯤꯅꯣ ꯁꯠ ꯈꯪꯕꯤꯕ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯋꯥꯔꯦ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯍꯟꯕꯤꯕ ꯃꯥꯒꯤ ꯏꯃꯣꯁꯟ ꯈꯪꯕꯤꯕ ꯃꯇꯧ ꯀꯌꯥꯗꯨꯅ ꯇꯞꯅ ꯇꯞꯅ ꯋꯥꯡꯂꯦꯝꯕꯒꯤ ꯃꯐꯝ ꯑꯃ ꯀꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯃꯥꯒꯤ ꯊꯃꯣꯏꯗ꯫ ꯅꯣꯡꯗꯝꯕꯒꯤ ꯃꯃꯤ ꯇꯞꯅ ꯇꯞꯅ ꯃꯥꯅ ꯃꯥꯡꯍꯟꯕ ꯉꯝꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯊꯥ ꯈꯔ ꯃꯕꯥꯅꯤ ꯂꯣꯏꯅꯔꯛꯄꯅ ꯅꯣꯡꯃꯇ ꯁꯅꯥꯂꯩꯃꯒꯤ ꯃꯕꯨꯛ ꯅꯥꯕ ꯊꯕꯛ ꯋꯥꯡꯂꯦꯝꯕꯅ ꯇꯧꯈꯤꯗ꯭ꯔꯤ꯫ ꯇꯞꯅ ꯇꯞꯅ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯔꯛꯂꯦ꯫ ꯋꯥꯈꯜ ꯃꯣꯠ ꯌꯥꯝ ꯆꯥꯟꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯋꯥꯡꯂꯦꯝꯕꯁꯨ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯖꯩ꯫ ꯃꯌꯨꯝꯗꯁꯨ ꯏꯪꯈꯣꯜ ꯁꯝꯕꯟ ꯆꯥꯎꯖꯩ ꯐꯥꯝ ꯇꯧꯔꯒ ꯍꯦꯟꯗꯣꯛꯅ ꯍꯤꯡꯕ ꯌꯥꯏ꯫ ꯇꯦꯛꯊꯈꯩ ꯅꯨꯡꯉꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯆꯗꯕ ꯑꯗꯨꯝ ꯋꯥꯠꯇꯅ ꯂꯩꯖꯕ ꯏꯃꯨꯡꯅꯤ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯝꯂꯒ ꯑꯅꯤꯗꯨ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯤ ꯏꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ꯫ ꯁꯅꯥꯂꯩꯃ ꯋꯥꯡꯂꯦꯝꯕꯅ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯦꯀꯞ ꯈꯔ ꯈꯔ ꯇꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯀꯧꯔꯨꯗꯨꯅ ꯀꯦꯍꯜꯂꯤ꯫ ꯀꯦꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯃꯪꯒꯣꯜꯗ ꯃꯅꯦꯝꯅ ꯃꯥꯅ ꯄꯨꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯂꯣꯏꯅ ꯁꯦꯝ ꯁꯥꯕꯤꯔꯝꯃꯤ꯫ ꯁꯦ ꯏꯃꯥꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯕꯅꯤ꯫ ꯏꯃꯧ ꯋꯥꯔꯅꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯉꯟꯇꯥ ꯆꯠꯂꯨ ꯏꯃꯧꯁꯤꯗꯤ ꯃꯅꯝ ꯅꯝꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯁꯅꯥꯂꯩꯃ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯂꯒ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯑꯃꯨꯛ ꯃꯅꯝ ꯅꯝꯍꯜꯂꯤ꯫ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯀꯦꯀꯣ꯫ ꯍꯣꯏ ꯐꯖꯅ ꯍꯦꯛ ꯆꯠꯂꯨ ꯏꯃꯧꯁꯤꯗꯤ ꯌꯦꯡꯉꯣꯏ ꯌꯧꯕꯒꯅꯦ ꯏꯃꯥꯗ ꯌꯧꯔꯦꯗꯅ ꯐꯣꯟ ꯇꯧꯔꯛꯎꯀꯣ꯫ ꯍꯣꯏ ꯏꯃꯥ ꯊꯣꯛꯈꯤꯒꯦ꯫ ꯁꯣ ꯁꯅꯥꯂꯩꯃ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯝꯕꯗꯤ ꯍꯥꯟꯅꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯒꯥꯔꯤ ꯃꯅꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯄꯨꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯒ ꯇꯧꯅꯔꯕ ꯃꯇꯨꯡ ꯁꯅꯥꯂꯩꯃꯁꯨ ꯊꯣꯡꯒꯥꯜꯗ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯝꯕꯅ ꯄꯣꯠꯆꯩ ꯂꯣꯏꯅ ꯍꯥꯞꯀꯠꯇꯨꯅ ꯉꯥꯛꯇꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕ ꯃꯟꯊꯔꯞ ꯇꯧꯔꯕ ꯃꯄꯥꯒꯤ ꯑꯦꯛꯇꯤꯚꯥ ꯃꯅꯤꯡꯗꯨꯗ ꯀꯥꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯍꯦꯛ ꯂꯥꯟꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯔꯛꯄꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯏ꯫ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕꯤ ꯅꯨꯄꯤꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯃꯥꯡꯗ ꯄꯣꯗꯨꯅ ꯆꯠꯈꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ꯫ ꯇꯣꯡꯈꯠꯀꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯂꯨꯏ꯫ ꯃꯆꯥꯒ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯇꯞꯂꯞ ꯁꯣꯟꯈꯤꯕ ꯋꯥꯍꯩꯗꯨ ꯇꯥꯍꯧꯔ ꯃꯥꯜꯂꯤ ꯋꯥꯡꯂꯦꯝꯕꯅ ꯐꯠ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯕ ꯅꯣꯡꯗꯝꯕꯗꯨꯔꯣ ꯊꯥꯏꯅ ꯅꯪꯒ ꯀꯣꯏꯅꯔꯝꯃꯦ ꯅꯪ ꯂꯪꯊꯣꯛꯑꯝꯃꯦꯅ ꯍꯥꯏꯔꯤꯁꯤꯕꯣ꯫ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯁꯦ? ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯏꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯑꯃꯅꯤꯗꯤ ꯁꯤꯅꯤꯌꯔ ꯑꯣꯏꯔꯛꯄꯅꯤ꯫ ꯃꯥꯅ ꯅꯍꯥꯟꯋꯥꯏ ꯁ꯭ꯀꯨꯜꯗ ꯇꯧꯕ ꯒꯞꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤꯅꯦ꯫ ꯃꯌꯥꯝꯅ ꯒꯞ ꯅꯣꯡꯗꯝꯕ ꯍꯥꯏꯔꯒ ꯈꯪꯅꯔꯤꯅꯦꯁꯦ꯫ ꯌꯥꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯀꯣꯛ ꯇꯣꯡꯈꯠꯂꯨꯁꯦ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯁꯅꯥꯂꯩꯃ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯒꯥꯔꯤꯗꯨꯗ ꯑꯗꯨꯃꯛ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯝꯕꯁꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯊꯧꯅ ꯊꯧꯅ ꯋꯥꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯦꯛꯁꯅꯒ ꯃꯆꯥ ꯌꯥꯎꯔꯒ ꯂꯩꯔꯝꯕꯁꯤꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯔꯕ? ꯀꯩ ꯆꯥꯅꯔꯤꯒꯦ? ꯃꯋꯥ ꯂꯧꯗꯦ ꯏꯕꯨꯡꯉꯣ ꯃꯣꯏꯒꯤ ꯋꯥꯒꯅꯦ ꯅꯤꯡꯁꯤꯡꯕ ꯁꯪꯗꯦ ꯑꯩ꯫ ꯃꯣꯏ ꯃꯆꯥ ꯌꯥꯎꯔ ꯀꯩꯗꯧꯔꯒꯦ? ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯃꯇꯨ ꯆꯥꯛꯀꯧꯕ ꯊꯤꯟꯕ ꯆꯠꯈ꯭ꯔꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯕꯗꯨꯗ ꯁꯨꯝ꯫ ꯌꯥꯔꯦꯀꯣꯗ ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ ꯋꯥꯊꯤ ꯁꯨꯝ ꯉꯥꯡꯉꯤ꯫ ꯀꯅꯥ ꯇꯥꯅꯤꯡꯅꯤ ꯉꯥꯡꯉꯤꯅꯣ? ꯑꯩꯅ ꯍꯥꯏꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯨ ꯑꯃ ꯍꯦꯛ ꯄꯣꯛꯁꯤꯔꯕ? ꯃꯃꯥ ꯑꯣꯏꯔꯒꯦꯔꯕ ꯅꯪꯁꯨ? ꯃꯊꯪꯒꯤ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯑꯉꯥꯡꯒꯗꯨ ꯄꯣꯔꯒ ꯆꯥꯛꯀꯧꯕ ꯆꯠꯂꯦꯗꯅ꯫ ꯀꯥꯟꯗꯦꯁꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯊꯪꯒꯤ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯃꯃꯥ ꯑꯣꯏꯗ ꯌꯥꯗꯕꯅꯤ꯫ ꯁꯤꯕꯨ ꯋꯥꯅꯤ ꯃꯃꯥꯏꯁꯦ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗꯦꯕ ꯂꯝꯕꯤꯁꯤꯗ ꯀꯇꯨ ꯀꯔꯟꯁꯦ ꯌꯥꯝ ꯉꯥꯡꯅꯤꯕ ꯌꯥꯝꯅ꯫ ꯁꯅꯥꯂꯩꯃꯅ ꯋꯥꯡꯂꯦꯝꯕꯒꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯁꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯡꯂꯦꯝꯕꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯁꯅꯥꯂꯩꯃꯁꯨ ꯃꯈꯨꯠꯇꯨꯅ ꯁꯨꯔꯨꯝꯕꯗꯨ ꯇꯣꯛꯂꯒ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ ꯏꯀꯥꯏꯔꯞ ꯇꯧꯕ ꯁꯛꯐꯝꯗ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯃꯁꯛ ꯈꯪꯕꯤꯕ ꯁꯤ ꯐꯩ ꯁꯤ ꯐꯠꯇꯦ ꯍꯥꯏꯕꯤꯕ ꯋꯥꯡꯂꯦꯝꯕꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗ ꯃꯤꯠꯂꯨꯅ ꯄꯤꯔꯥꯡ ꯃꯤꯔꯥꯏꯈ꯭ꯔꯕꯅꯤ꯫ ꯋꯥꯕ ꯀꯞꯄ ꯀꯔꯤꯅꯣ ꯈꯪꯍꯟꯗ ꯋꯥꯡꯂꯦꯝꯕꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯗꯨꯅ ꯃꯅꯥꯛꯇ ꯊꯝꯕꯤꯕꯅꯤ ꯁꯅꯥꯂꯩꯃꯕꯨ꯫